ꯃꯔꯨꯞꯁꯤꯡ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯗ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯤꯡꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯣꯏꯕ ꯐꯥꯎꯇꯪ ꯇꯥꯕꯤꯌꯨ ꯑꯦꯅꯥ ꯐ꯭ꯔꯦꯡꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ 12 ꯖꯨꯟ 1929ꯗ ꯐ꯭ꯔꯥꯡꯛꯐꯨꯔꯠ ꯖꯔꯃꯅꯤꯒꯤ ꯖ꯭ꯌꯨꯏꯁ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯣꯛꯈꯤꯕꯅꯤ 1929 ꯑꯃꯗꯤ 1930 ꯑꯁꯤ ꯒ꯭ꯔꯦꯠ ꯗꯤꯄ꯭ꯔꯦꯁꯟ ꯊꯣꯛꯄ ꯃꯔꯝꯅ ꯖꯔꯃꯅꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯐꯔꯝꯈꯤꯗꯦ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯆꯪꯉꯥꯏ ꯊꯛꯉꯥꯏ ꯂꯩꯇꯕꯅ ꯄꯤꯛ ꯊꯜꯂꯝꯈꯤ ꯃꯇꯝ ꯑꯁꯤꯗ ꯖ꯭ꯌꯨꯏꯁꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯅ ꯖꯔꯃꯅꯤ ꯑꯁꯤ ꯍꯤꯠꯂꯔꯅ ꯁꯥꯁꯟ ꯇꯧꯕ ꯑꯁꯤꯅꯤ ꯍꯤꯠꯂꯔꯒꯤ ꯌꯦꯛꯅꯕꯁꯤ ꯖ꯭ꯌꯨꯏꯁ ꯑꯣꯏꯕ ꯃꯔꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯖꯔꯃꯅꯤꯗ ꯇꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯕ ꯖ꯭ꯌꯨꯏꯁꯀꯤ ꯃꯊꯛꯇ ꯃꯔꯥꯟ ꯁꯤꯖꯤꯟꯕꯤꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯑꯣꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯛꯄ ꯍꯧꯔꯛꯈꯤ ꯐꯤꯚꯝ ꯑꯁꯤꯗ ꯖꯔꯃꯅꯤꯗ ꯖ꯭ꯌꯨꯏꯁ ꯂꯩꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯕꯅ ꯖꯔꯃꯅꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗ ꯑꯦꯅꯥ ꯐ꯭ꯔꯦꯡꯛꯒꯤ ꯐꯦꯃꯤꯂꯤꯁꯨ ꯅꯦꯗꯔꯂꯦꯟꯗ ꯆꯦꯟꯈꯤ ꯃꯁꯤꯗꯅ ꯃꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ 10 ꯃꯦ 1940ꯗ ꯅꯦꯗꯔꯂꯦꯟ ꯑꯁꯤ ꯖꯔꯃꯅꯤꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯖ꯭ꯌꯨꯏꯁꯁꯤꯡ ꯑꯃꯗꯤ ꯖꯔꯃꯅꯤꯗꯒꯤ ꯂꯣꯠꯄ ꯆꯦꯜꯂꯛꯈꯤꯕ ꯖ꯭ꯌꯨꯏꯁꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯤꯠꯂꯔꯒꯤ ꯁꯥꯁꯟ ꯃꯈꯥꯗ ꯇꯝꯊꯤꯅ ꯑꯣꯠꯄꯤꯗꯨꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯦꯅꯥ ꯐ꯭ꯔꯦꯡꯛꯀꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯍꯤꯡꯅꯉꯥꯏꯒꯤꯗꯃꯛꯇ ꯂꯣꯠꯄ ꯍꯥꯏꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯑꯦꯅꯥꯒꯤ ꯃꯄꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯑꯔꯣꯟꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯅꯤꯄꯥꯟ ꯂꯣꯠꯄ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯅꯥ ꯐ꯭ꯔꯦꯡꯛꯒꯤ ꯆꯍꯤ ꯑꯁꯤ ꯁꯨꯞꯅꯒꯤ 19 ꯈꯛ ꯁꯨꯖꯔꯝꯃꯤ ꯑꯦꯅꯥ ꯐ꯭ꯔꯦꯡꯛꯒꯤ ꯃꯄꯥꯅ ꯑꯦꯅꯥ ꯐ꯭ꯔꯦꯡꯛꯒꯤꯗꯃꯛꯇ ꯕꯥꯔꯊꯗꯦ ꯒꯤꯐ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯗꯥꯏꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯤꯕꯤꯔꯝꯃꯤ ꯗꯥꯏꯔꯤ ꯃꯆꯥ ꯑꯁꯤ ꯎꯕꯗ ꯑꯦꯅꯥ ꯐ꯭ꯔꯦꯡꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯈꯤꯗꯦ ꯀꯔꯤꯒꯤꯅꯣ ꯑꯇꯥꯡꯕ ꯒꯤꯐꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯔꯥꯎꯔꯤꯕꯗꯤ ꯃꯔꯝꯗꯤ ꯑꯦꯅꯥ ꯀꯕꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯔꯝꯃꯤ ꯗꯥꯏꯔꯤ ꯑꯁꯤ ꯍꯦꯛ ꯐꯪꯖꯕꯒ ꯑꯦꯅꯥ ꯃꯇꯝ ꯑꯗꯨꯗ ꯖ꯭ꯌꯨꯏꯁꯁꯤꯡꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯃꯍꯥꯛꯉꯣꯟꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯐꯥꯎꯔꯛꯄ ꯗꯤꯞ ꯐꯤꯂꯤꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯏꯖꯤꯜꯂꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄꯁꯤ ꯅꯨꯃꯤꯠ ꯆꯥꯗ꯭ꯔꯦꯠ ꯆꯞ ꯆꯥꯅ ꯐꯥꯖꯤꯜꯂꯛꯈꯤ ꯑꯦꯅꯥꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯪꯂꯤꯕ ꯑꯋꯥꯕ ꯑꯗꯨ ꯁꯩꯊꯥꯗꯨꯅ ꯏꯖꯤꯟꯕ ꯂꯦꯞꯂꯝꯈꯤꯗꯦ ꯑꯦꯅꯥꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅꯁꯨ ꯏꯖꯔꯝꯈꯤ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯀꯩꯅꯣ ꯈꯪꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯂꯣꯠꯁꯤꯟꯅꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯄꯤꯇꯔ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯄꯤꯇꯔꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯇꯨꯅ ꯃꯔꯤꯁꯨ ꯊꯝꯈꯤ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯛꯄꯁꯤ ꯆꯍꯤ 2 ꯆꯞ ꯆꯥꯅ ꯐꯥꯖꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯔꯃꯅꯤ ꯑꯥꯔꯃꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯅꯤꯄꯥꯟꯃꯛ ꯐꯥꯒꯠꯈꯤ ꯑꯗꯨꯒ ꯍꯤꯠꯂꯔꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡꯒꯤ ꯆꯥꯌꯦꯡ ꯇꯧꯐꯝ ꯑꯣꯏꯔꯤꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯑꯗꯨꯗ ꯄꯨꯈꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯇ ꯅꯠꯇꯅ ꯖ꯭ꯌꯨꯏꯁ ꯀꯌꯥꯕꯨ ꯑꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯦꯝꯞ ꯑꯁꯤꯗ ꯆꯍꯤ 35 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯊꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯉꯝꯂꯣꯏꯗꯕ ꯃꯔꯝꯅ ꯒ꯭ꯌꯥꯁ ꯆꯦꯝꯕꯔ ꯃꯔꯛꯇ ꯂꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯥ ꯈꯛꯇꯤ ꯆꯍꯤ 35 ꯆꯪꯂꯛꯄ ꯃꯔꯝꯅ ꯑꯦꯅꯥ ꯍꯤꯡꯍꯧꯔꯝꯈꯤ ꯍꯤꯡꯍꯧꯔꯕꯁꯨ ꯃꯍꯥꯛ ꯂꯦꯝꯅ ꯊꯥꯒꯗꯕ ꯅꯠꯇꯦ ꯃꯔꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯇꯨꯅ ꯁꯛ ꯇꯥꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯕꯔ ꯑꯃ ꯃꯀꯣꯛꯇ ꯍꯤꯡꯅ ꯍꯥꯞꯆꯤꯟꯕꯤꯈꯤ ꯑꯗꯨꯒ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯄꯤꯊꯛꯇ ꯁꯟ ꯏꯔꯣꯏꯗꯧꯅ ꯊꯕꯛ ꯁꯨꯍꯟꯈꯤ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯁꯟ ꯏꯔꯣꯏꯗꯧꯅ ꯐꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯀꯦꯝꯞ ꯑꯁꯤꯗ ꯑꯦꯅꯥ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯂꯕ ꯃꯇꯨꯡꯗ ꯅꯥꯗꯨꯅ ꯃꯍꯥꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯃꯦ 9, 1945ꯗ ꯖꯔꯃꯅꯤ ꯑꯁꯤ ꯍꯤꯠꯂꯔꯒꯤ ꯔꯨꯜ ꯃꯈꯥꯗꯒꯤ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯤꯄꯥꯟꯒꯤ ꯃꯅꯨꯡꯗ ꯍꯤꯡꯍꯧꯔꯤꯕꯁꯤ ꯑꯦꯅꯥꯒꯤ ꯃꯄꯥ ꯑꯣꯇꯣ ꯐ꯭ꯔꯦꯡꯛ ꯈꯛꯇꯅꯤ ꯑꯦꯅꯥꯒꯤ ꯃꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯐꯝ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯣꯠꯐꯝ ꯑꯣꯏꯔꯝꯂꯤꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯞꯆꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯗꯥꯏꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯦꯅꯥꯒꯤ ꯃꯄꯥꯗ ꯄꯤꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯈꯤꯗꯦ ꯃꯈꯣꯏꯕꯨ ꯂꯣꯠꯄ ꯃꯇꯝꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯅꯥꯒꯤ ꯗꯥꯏꯔꯤ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯦꯅꯥꯈꯣꯏ ꯐꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯥꯏꯔꯤ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯍꯧꯕꯅꯤ ꯑꯦꯅꯥ ꯐ꯭ꯔꯦꯡꯛꯅ ꯗꯥꯏꯔꯤ ꯑꯁꯤ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯄꯥꯝꯖꯔꯝꯃꯤ ꯍꯥꯏꯕꯁꯨ ꯑꯦꯅꯥꯒꯤ ꯃꯄꯥ ꯑꯣꯇꯣ ꯐ꯭ꯔꯦꯡꯛꯅ ꯈꯪꯖꯈꯤ 27 ꯖꯨꯟ 1947ꯗ ꯑꯦꯅꯥꯒꯤ ꯗꯥꯏꯔꯤ ꯑꯁꯤ ꯗ ꯗꯥꯏꯔꯤ ꯑꯣꯐ ꯑꯦ ꯖꯪ ꯒꯔꯜ ꯍꯥꯏꯅ ꯄꯕ꯭ꯂꯤꯁ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯄꯥꯅꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯦꯅꯥꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯍꯧꯔꯛꯇꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯩꯅꯉꯥꯏꯒꯤꯗꯃꯛꯇ ꯗꯤꯃꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯦꯅꯥꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ 60 ꯅꯆꯤꯡꯕꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯄꯥꯅꯈꯤ
ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯦꯅꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯅꯥ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨ ꯃ꯭ꯌꯨꯖꯤꯌꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯗꯒꯤ ꯉꯁꯤꯁꯨ ꯌꯦꯡꯅꯕ ꯂꯥꯛꯅꯔꯤ꯫ ꯉꯁꯤꯁꯨ ꯃꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯑꯦꯅꯥꯒꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯨꯁꯤꯟꯗꯨꯅ ꯑꯦꯅꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯤ꯫